ꯈꯨꯔꯨꯝꯖꯔꯤ ISTV News Make W Singhu Taram Nokjari Hauzik Maruba Pau Irom Sanu Sarmila Masa Matanta Sizinaba Honai Habagi Maralda Trial July Tang Taretagi Chataragani Tourist destination nama Wenana Pandamda Simga Sagaliba Kainagi Sri Govindaji Tourist Complex Film Minister Yang Sikre Amasung Health Sector da Nurse Haibasi Yanglel Saruni Haina Health Minister Punjatan Tosingna Haikre Hauzik Mapung Pau Porampat Police Station na Irom Sanu Sarmilabu Masamatanta Sinabu Honai Haina Thankalakpa Sar Sitki hearing na Silusin Kre Chief Judicial Magistrate and Notnesori na Sar Semduna July Tang Taretagi Trial Satanaba Yathang Pikre ngasi pangthok ki baroi ba hearing lor matungda Sarmila ge advocate khaige manina Sarmila na masamathanda sizna ba hona kibilaite mahakti article kungi makhada hingna bagi hak tan mani mangonda IPC section somsun mapal gi makhada masamathanda sizna ba hona haina sar si thangalakpa yaning de haiduna hauke me tarawm doi kunmathoi amasum kunmerida argument chathakrabani ngasi hearing lusinbada Sarmila na masamathanda sizna ba hona bagi kudam lai haiduna sar semna masak leire hain yathang pirakpa sigi mayukta session judge Manipur East natragana high court ta revision taunanaba tauragani haiki right to life and liberty lainaba article 21 longang nanaba machara henmani aduga ma fast unto death tobanate haidana argument taugi ma ki on behalf ta adubu court na madu satisfied oidre haina lorakanda mai matakta bisar chathana begi masak leire aduna mahakse section 309 IPC gi makada bisar chathaba yanaba cha seme haina lauthokle aduna masigi mayokta direct awang ba kota session judge gi kota natraga high kota ani ring manunda karamana hana toba yabage hadiengaga soidana maki appeal salagani aduga masida thudokna nungaitanenga sumonda leite hena khali Irom Sanu Sarmila na Armed Forces Special Powers ay loktu haina kongjang changsin banatana mahana sizana ba hona kiba leitabana sar semna ba yathang pirakloi haina thajaduna lerambani madugi ona taina bana ko na yathang pirakle ngasidagi jail lagi thoktuna miyam ga punra miyam gi ho masagat pangamlagani khalambadu arematare atopa court amada revision tawnuna ba haijabada soidina mai pakani khali haiki Isam praja sing ahing nungthil khaidana moina mo khitang chingna di mayum dai he Para pura mathomram khangandana hatokpa manghanba sumba mofaida piriba adu extra power du adu muthatkadabani haiba dabi da isagi leijaba iting phudokpa khulai waina chara hemba haje changchalubani ta sena moina ngonda tawriba charge ai imon sida pende he ai gi wakhanda haidi ai defense lawyer na Lia Piba appeal Tauriba Sidesida Mokoina England admina charge Tauroi have in a Samagloina around the lie is it had over the Miam Pulau Hupsana is a pre-winner seeing demand do the Mayam give voice in Shori Congeal on token a my pa and have Kali Hosexodum Asatawi higher court dum appeal taw daga mayamna dum lepi gani mai pa kani hedana Ministry of Tourism ge sentang makhada tourist sport ahum khongjom kaina amasung haingang da leba poni sanctuary senggo sagli basing yengsin bagi khongsat ama oina nga system sa okram ibobina kaina da satuna Sri Govindaji tourist complex amasung androgi santel tourist sport yengsin kre Sengwa kadari ba fam masigi park sawa madi mai pa na sengwa sagat pangamna na ba sakiwa kongsat sida MLA Syam Kumar Hanagi Minister Loken MDS ki Director Y Ningtem Tourism ko Principal Secretary Rajesh Kumar amasung Imphal East ki Adhyaksha su sarugya ki Health sector da nursing asi yanglel saruni thabak tawba matamda minungsi amadi kathopga loinana thabak tawrabadi miyamna thajaba hantarakli ba si kon manganguni haina Health Minister Funjathang Thonsingna Kwaketel haino khongnembida nauna saba primary health subcenter sangabagi thorumda phongdokre primary health subcenter sangabagi thorumda Health Minister Funjathang Thonsing Nauria Pakhanglakpa Kendra MLA RK Anand Family Welfare ki Director O Ibomsa Imphal West Jilla Parishad ki Upadhyaksa Sarachandra su sarugya ki MLA RK Anana thabak ama mai pakpa haibasi thamoi sengna kathopga loina hona bachangi sub center sina miyam da kanaba kaya fanglagni haiki
Health Minister Funjatang Tonsingna Primary Health Subcenter Kudingda Award Paleribasing Si Minister ki Pautak Matungina Mensinan na Buhonari Mana Makatara Dun Nursing na Tabak Tobuki Mong Si Miam na Pena Devalay Masi Kung Nanaba Honasi Haiki Sigubase, ang namatang siya, timing is very, very important. Tama, kasi ano ba, ay matari, stop mo ito. Wakan lang, wakan lang. Ano ba, kaya ito, pagani? Amarom da Health Minister Funjatang Tonsing na MLRK anang nalunya na Nauria Pakang Lakpo Kendra Manung Chanba Mekola Primary Pata Fumdi Sing Badagi Atangba Pambi Amadi Sao Sikaya Musilagle Ngami Sing Awab Mayok Nari Pat Asisu Tengale Hari Hiram Report Ama Manipur Sarkar na lamdam masida sakut thorangi thabak paikaliba singi manungda Loktak Development Authority na Loktak Pat ki phumdi sembagi thabak satharakli basisu amani Sarkar na phumdi sembagi thabak ase sada humbudra loire harbasu Loktak Pat ta phumdi masing yamna tawduna leiba ISTV News na chatpada thengarki lupa crore chahum hena phumdi sengbada thadabagi manungda hojik lupa crore chani khara hena kaitokri ba sempham asiga thabak loiriba asiga sangdumnabada Manipuri praja singna chamumnaba phawdana tana BJP Manipur Pradesh na NDA Sarkar da tuna yangsan binna bawa pham su pukat palai khrabani hojik sengkri ba phumdi sing adusu systematic naidana Loktak Pat mapanda wangna phumdi sing adu paisen badagi pata senthaki ba amadi mapham khara phunjin bagi mawang chu leiri luri badi phumdi lokthokki badagi hojik phumdi da hauramba henjang napi amadi tangla ba pambi makal kya tapna mangsil lakle matam amada ngami sing nga makal kya faram badu hojik chang yamna nemna hantare ngami amana tham da lupa lising 35 gi matakta faram badu hojik tham da lupa lising 9 tan bada wana thogli thanga kendra da leiriba Loktak Pat maya da khundariba miyoi sing ayamana nga farga macha masu thakna bangaktani ngai tabadi kayangon ai khoi ai bota ko ai isa manga ne semi je semi be isa manga je gining ba thong ba de wana eba hangkok chemai tha ma tung da gi di yamna wat pa thang ai sin e hangkok mai tha gi da gi di ngami gi macha masu sing ayamba sarkar gi thabak tawkiba officer oikiba amadi MLA fawbo oikiba yaure haina ngami amana ISTV News da phungdorki hauji magda phampai riba MLA mangi babu je magi mapa je khoi gi nakta thangko chama gi haugham je ngaram da haugi bani ma je tonga masani ngaram da haugi bani magi makhoi gi baba je matam da nu thumaga adagi matam dugi thaina gi ahanjing gi sinchu haitare ado suraga ma Kanghanda lehiba min atai okhak pa officer ina nakta imaji dagi semaga noina hojik Loktak mayaida phut nipalom damak luri turial kaya dagi chentherak bai ising aduda amorakai amadi lainang kaya yaubuna Loktak Pat asi hojik yamna thele fresh water oiramba pat ki ising asi sengdaba ising ole masi thaklubadagi laina tina pokpa yauri khoi Loktak che thengkalak pana maram oidana ko miyam ibungi kwajing andagi khurai tonjing chobada matam laire andagi phumdi matakta yum chahumlom hojik saidang duna leiribasi chatok chasin amadi hingnana balan phamda chauna awaba mayopnari mafam asida leiriba phumsing asi lai haktaktagi itias ka sagona duna laklabani yum mai tharaga tantokpiganu makoibu sarkarna support tobiu haibu waphamsu ngami singna phungdonarki Kampung mai thari badagi ko irau khonjina ayamba adagi mithong na ju hinjina pa haigadra nga je wana ko ma walakpa ISTV Paugamak N Ranjan Amadi Nauribam Phillips Loktak Pat Manipur nungti gi phongba pau si amada LD gi official sing fi thongda banupi sina tanthorkre haiba pau ama hablagi basiga singba chumbadu chayolam gi manungda puthokadabani ngasidagi hai pau si asi Bisnupur district thingjile haina all Loktak Lake area fishermen union gi secretary o Rajin ngasi Manipur press club da pangthopa paumis unabada phongdokre Union gi music amadi ngami kyana saruk yakiba paumis unaba aduda jungi tang anida hariba pau si asida hablak liba pau asna Loktak Pat hingjiriba misam sing amadi nupi singi punsida yamna fajadaba mawong amada uhalle
Karam mafam da kadai da thawdo du thokibage hariba adugma thawdo amata thokiba leke maram asina pause asina matik saba paukum pigadabani hiram siga mari lenana Press Council of India da se thabag lorina marik suma paukum pidrabadi defamation charge tawguni haiki adu haiba raiba haiba sigi publication to sigi pura se ai koi ngami sina kundara nei ba isu publication asina ni masini no koi ko ne ai di makuna narana niyamda Bawsan lupa, menjadi sih kedua lupa haiba. Jadi jauh lupa haiba. Maka mereka ini bagai berlangsung khamdana. Kalau kita tahu khamdana, kalau mana kali susu pun haiba macam sih mereka. Macam sih lupa lupa. Kata tadi, aku diplomasi saat bertahu ni. Amarom da Loktak Development Authority na part ki fumdi seng bacha da humudra lori hari wafumasi aran bane square kilometer chani humpum doi pak sa wa Loktak ki akoibda housing fawda seng libasi square kilometer sa matara ripal khaktangairi LDN fongde ku wafumasi miyam nam thak tawini haina rajin namakata ki hai fam sing da sa ni bi ko hum kaya bai ni sing hamen oji kaya pa ko hari na fam ni ni ba tayang ti bo mani ka chi le ni ko si square kilometer sa matara ripal khakle asi Dokter di maksa ofis kalau untuk seni punya terus, sampai pas kamu masih jaga, kita lihat juga dia mau buat tentang apa, Islam apa Amerika ramai seni apa, kalau untuk melakukan apa seru seperti masih terang yang ujian mereka, agar ketika isi. Loktak Hut Dweller Welfare Association Sinduna Loktak Kanba Nomo Mifam Mathangagi Faurel Singyada Pangtokre Thromasida Panchayat ki member o Manglem Chau Yauna Lamdam Adong Amerika na Saruyaki Wangang kibasina funglok na kibada Loktak pat fumdi thamdana ba hona minersi Loktak ki akoibida khundariba miyosing na su pat asida fada haudi thada ba toklo sa wafum sing fongdok na ki Social Awareness Service Organization sa sogi lising ni tara mari degi tara tere fawu ki thau puna na ba yumnam Sachi Kumar amadi RKT Kenbu President amadi General Secretary oine khankre loina atopa office bear mangasu khalle haina saso na khangalagli housing attend break matak Center da BJP na lusingba NDA Sarkar laikibadagi Manipur da leiba tongan ba rajniti dolgi miyoi kunmatu ngasi BJP Manipur Pradesh da yaurpada party ki President Chawna ayaba pibag loina harau tiamna okre BJP da yaurglaba singadudi Hana Minister Oremba Saitugi Haukalep Kibzen Hana Minister Oremba Wabgai gi M Manihar Manipur Chief Minister Oremba laikida Muhammad Ali Muding Masanpa Muhammad Alauddin Kurai Kendra da mamang bhole kuba L Sunindro Ela Hiyaima Wangkhem ki candidate oikiba Laisam Kadamjit MPP Vice President Oremba Hingangi Wai Mangi Hanagi Minister Oremba Tipaimuki Ngungsarlu Lilongi Ismail Khan Maugi Joram Hingangi S Bobo Lilongi Muhammad Lucky Ahmad Amadi MPP Thanga Kendra gi miyo tarani ngasi party si office ta pangtok ki baharau tiam na ofu gi thorom aduda ti sawbuna Manipur da housing miyam na mayok na ribasingi manungda transport connectivity si yam na maru ba mani Imphal Jiri Bamla Misi BRO digi lautolaga Government of India gi Surface Transport Ministry na Seman Binaba Prime Minister Narendra Modi da aiba cherol fikre Narendra Modi gi numit chamagi chawkat thorangi action plan program manungda lambi sembasi yahonana ba palli haiki Manipur ki chawkat thorang sing paiket pina ba teyol khudingi khan gani Manipur miyam na pam basing adu BJP Manipur Pradesh da khangan bi haiki Always pensionda MLA na home piba MLA na hienba toham thoktaba MLA yahom thoktaba se masi makhoi yohon bigano yahom thokte haibasima anichuba mathangda 25% hariba narega gi adumba 25% line department hairaga makhoina atai state amata tawdaba bharat ki state amata da tawdaba madu MLA oblique hapchalaga local MLA hapchalaga MP MLA district council member yawba yade masigi moina yawdana lokthokriba paisa thabak sura lokthokriba singa se handon view mathang yahon bigano haibagi mathang ekoi baikhatchanabagi madugi mokani Mamanga Minister amadi official kayana semjin gani haina kayarag hanna yengkraba ol ka sa road lambi asi athumutam da semjin nanaba ngasi amu Works Minister Dr. Ratan Kumar na yengsinkre Kongset asida PWD gi marilena ba engineer kaya su saruyaki apunba kilometer Marfu mapal 10 mga sang lambi si ning thau paling matamda yamna maru ba lambi mo oijarbasu lambi si semjin bidabadi lamdam adomda leba miyam na khongjang faw sangsin ba laikrabani amarom da ngasi kongset asiga marilena Minister Ratan Kumar na
सरकार ने उन्हें लोकल खोंगथांग असी लिसिंग नि तरानी थोई की दिसंबर थादा भारत सरकार की एडमिनिस्ट्रेटिव अप्रूवल पिरक्तुना ई टेंडर पांगथोल मतुंगदा मे थादा हैदराबाद बेस तौबा कीस्टोन इंफ्रास्ट्रक्चर डेवलपमेंट प्राइवेट लिमिटेड वर्क ऑर्डर पीदुना थबक हौब यानरवंग असी यंगसिनबा लाकपनी बिष्णुपुर किलोमीटर कुन सांगबा टुपुल फाउगी लंबी सी ओवरलैपिंग लेबना डोनर के अयाब पिरक गायरी लेमहौरिबा सरुक असी नुंगबा सब डिविजन की रैंक पांग फाउबदा थोंग तरुक याउना अथुबदा सेंबा हौरगनी मसिगा अपुनमा सेंफम असी क्रोर 4.48 लाख मुद्रामाथोइनी सही अहुंगी मनुंगदा सेम साबा लोइसननबा पांदम थमली हाइकी कीस्टोन इंफ्रास्ट्रक्चर प्राइवेट लिमिटेड एंड हैदराबाद बेस की फार्म मदा मसिदा अखोई वर्क ऑर्डर पीगरे 17 मे दा अदुना यामना थुना मसिगी सेमजननबगी मदुगी अखोई येंगबा लाकपनी मरुएन मसिगी अप्रोच रोड की लंबी से कोई पीडब्ल्यूडी ने पाइब मदुगी सेमबदुसो कोई येंगजलुबनी हुजिके अखोई लाइबा लंबी दगिना हाइजनबा पंप हाउस हारकदोगो मफमजे अराउंड 4 किलोमीटर मो हाइतारे ngasiyu anganbada Imphal West Commando IRB amadi Singzamai Police ka punba kangbu amana Singzamai Chirom Lekai fum kharada aini yadaw musing leivra haiduna combing operation chatakre ayu anganbadagi yum da sangdunan pa kaya singamakha committee hall da kokthukna verification chataki KSO Khengzoi block na numinini chupna Khengzoi block ki manungga leiba mahi tampam sang singyang sinbada awar pa kaya thengrle hairi education da ahongba purakani harabasu singdadi ahongba mata leramdaba थेंगनरे कोंसत अदुदा खेंगजोई ब्लॉक की केएसओ की प्रेसिडेंट ngamsai tautang secretary janglalal hauki finance secretary mangna wifi amadi lusingba kyana surbyaki timasina ahan banubita p chejang primary school khangbarau primary school amadi tuyang primary school fimum yengsin bada oza amata karamba thengna kide school building kaya pong chadan lerem ki matang numita all samtal primary school evergreen english school salan primary school amadi jaupi government aided primary school fimum yengsin bada pong chadan lerem thengna ki मफम लेरंबा ओजा मन फोंदोरपद मफमसिद ओजासिंग यामन लाक्ते खुलगी म्यूसिंग नेक लारिक ताले कोंसन अदुगी मतांगदा केएसओ की प्रेजेंट ngamsai तौथांगना ब्लॉक असिदा सरकार की मखादा स्कूल निफुतरे लोम लई स्कूल कुलुम दोइना एडीसी की मखादा एसएसए की मखादा स्कूल तरामरी ग्रांड in 8 की मखादा मापल अमदी एजुकेशन डिपार्टमेंट की मखादा स्कूल अमनी हाइकी हाइरिबा स्कूल्स की बिल्डिंग मतिक सादबा क्लासरूम लिंथिन लेतबा कया यावरे गवर्नमेंट थारपा ओजासिंग स्कूल लिंथिन लाक्त्रबसु टोलप लरोम दाइदा लाई ओजासिंग लिंथिन मथौक तोहनबग लोइना वारा पासिंग सरकार ना तुमतमदा येंसिनगदबनी हाइकी would like to appeal to the government, concerned government, both in the central and the state, that they have to implement the right to free and compulsory education to every village. And every fund that is allotted to the student must reach the place where the target people. Where are all those funds, crores of funds meant for these students? World Environment Day ga mari lenana malengi honglak de film masida prepak na nungnang ba phong loinana nimit asiga mari lenana sathariba malengo eba khongthang da sogat li haina prepaki Assistant Secretary Publicity and Propaganda leba akpaluang na thokpa chirol man khangale malengi thawai panba ayamba umang wamang mausagi akoibena khudol toriba isingdiga horphom oiduna thawai mirel sagatlaga tangkak naina saktam lorga kangphal da karakpagi mausagi khongsat asina malengi ayamba thawai panba singi punsi machatni haibasi nairol singna paujel pidun laklebani cherol sina makhatara kaubru singsang dagi senapati district ki maru koklaba singmai sing thangjing singdagi tamenglong churachanpur amasung chandel gi maru koklaba singmai sing asi karamna primary forest oigadoribano noma gi mangsil lebo mangi saruk sing asi manungda kanglei pa kining tamlingai matam gi reserve forest masing kuntramari proposed reserve forest kun amasung protected forest kuni thoi sing asidi seda khaktang idun lehore mausa gi khal yokhapada lamdamasgi pat kom sing amadi sat चाथो पुथोली बल्लभ उलमांग सिंह नोमनुंगी मांगसिलकपना मौसागी सक्तम अमसुंग येलोमी सिंहदा मांग ताक पथोली मालेम की थाक संगसिलकलिबा इन्वायरमेंट कन्बगी सिंह पाउजेल असिबु मपुंग फाना थबक तो ओंथोकपा हाइबसी इंडिया लेंगाकना पांगथोकपा ओइथोकते मसिदी मपु ओइबगी वखल मिंग लोइदना मरमदमगी दमक कथोकलबा मिउ सिंह खक्तना ओइथोकनी हाइना चेरोल सिनेमा खातारगली हौजी अटेन ब्रेक अमतंग पिजरी अमुका नतराम नोकचरी Sagang Government High School da MSU Bisnupur District Branch ki mihu singa paumui kambu mu chatuning sulubuda mitemek tambina ba oza school silerem de hairi school ki mahiru sina mitemek tambina ba oza marile neba singna thu matam da thaviro natrabadi mathang sahida class 10 ki parikha thabada mitemek yawgodoriba sida awaba kaya mayoknagani haina phongdrogli Amarom da mahiru charter yankani pa labor school ki atei subject khara takpina ba oza leitabo loinana school ki infrastructure ki war pa lairi
Maitai me ke waza si atumatam da tharak na ba em suna su mating pang biu haina school headmaster S Ming Thang na phongdurukli Family mga tama pati mayik ti adum haygini khan ado em su gi magai ding su ai mating pami Handak ta lotang khunok da leiba URF ki designated camp da lubasigi kedar ani hatuna phumlam gi thogdu adubu yaning da phongdok tuna Finance Secretary ngangom Soviet Airlines singkhai ngan bana lusingba kangbu ma tonga na thorakre ngasi napet pali mamang lekai da leiba kedar singi mama mapa sing yauna mifam pangthokre Guardian amana phongdurok pada singkhai ngan bagi apokpana dakta miweni lekhidaba amadi atopa kadar amana hospital da nabadi gi lekhidaba singfam da nungaitaba amadi awa phongdoki Hana kedar singla lan kibam ni soi kibal lerga su miyam na pongtak viduna asuma maikai da puruk na bohona view Bharat Sarkar में state सरकार यावना peace process अथर्व सिगे अरोइब वारे सिनम पुरक नबा सरकार की पुनिंग सिंखै सिंखै ngan बगी पोपना मी मांग खरग फुमदुना लेरबगी थौंगसी लमदम सिदा चनदब थौंग अमनि मसिगी मतंग दा हुजिक फावा camp commander na sengdok posu leite lusing ba singsu manipur gi mapal leiduna tumina lesin basi pende haiba thogdo adu da yawda ba sing adu tonga na thorpani masida myam na thajadriba amadi pena driba kaya adu yawda ba singsu center bu wafum lakpana khongthang asi lobuni haiki lusing ba sing adu karai de lei na koina hamna matamda out ta leiki wangda haiba sigul ba si ro tanja sida mokoina manipur gi wang da leiraga tumina lesin ba se koi yam pende aduna matunda asuguma thabak sing asi thoktanami damakta maduda yaudaba maduda tawrudaba noi sing aduga maduda na koi tongan na leidna asuguma sing asigi wakhan nungsinadaba noi masin mot manadaba tinadaba asawrong kanaba masagi service ojo wakhan bide thadu na koi punna thabut tawduna ba noi na pami ba pandam maduda sangsin lo haiba wai si aigi na masih thamjani Singkhai ngan bana makhoi tongana leinabui matangda principal secretary home Dr Suresh Babu amadi additional secretary home da ibe cherol thajin khangan kre ke manung da mi halaga fumbagi matamaduda mahak suchi laudun lei maki kedar singdi mayum da yausing yauna ba chatkibani hauzik kedar yankhai rom na petpali mamang lekai da punna leiri Sarkar makhoi protection PBU handak pangthok kadoriba joint monitoring wifam da makhoi gi issue asigi matang da khanaraga tongana kem amada leiba aduga lalhabi group asana to kem amada lehna na dabi tawki Sersu tabu tawuzu ta yaning da jilay maramna ay na si kulam niga sige ngalo na kem sun lalay na kem suni mete habiti tongana song thoroga sige mante yana leyan asi legi leyan aduga home department ju ay samul siya thai sige ma ngalo mete gi Brooklyn ni masing ito wala din ay dinami tangkay kita na bisu dengan lagi ay bisang tingin na kento ganun lagi ISTV network ki control room hongdok hongjin tawna maram oidun ngasi ISTV ki Manipur paw madi English ki paw matam sana thaba ngamkhi dabagi damak waro bidana ba network sinamiyam da khanganjari IMC Ward number 3 Councillor Hizam Newton Chandrabu Dr. Ambedkar National Award Pirakre Haryana da leiba Kurukshetra da pangthoba thorum amada Haryana gi Deputy Chief Minister na award asi khusinarkhibani Numin ini chupna sathagadaba Maitai lol ngangwinari ba yellow sing tami inat khangmina se haina khanana nabagi mifama singdamai leisang tim lekai da leba Youth Amateur Welfare Association sanglen da asi pangthokre apokpa marup international Asiatic Maitai Youth Conference puna sinba khanane nabagi thorum aduda PICT ki minister I Hemochandra apokpa marup ki president I Storm Chow yauna sagnai mamoi kyana sarugya ki tongan fupdi lakpa Maitai lining chatpa myoi kya su thorum asida sarugya ki Thoronga Marilena Minister Hemochandra ikoi ge horokpham nainaba amasung khangwinaba honaba si yamna fai masina ikoi masagli marakta nungsinaba madi moral value wangananaba honabda sauna mating oigani inat ki maramda matamdu ki chatnarama kyadu ngasigi mirolna khangananaba honaba haibsi yamna tangai fade haiki Wangkai thangbat mapal lagi hanjabam mohon gi loinabi hanjabam ongbi tezbala amasung baki masanupa thiba khangnan lerkiba ngasi Thawal MSF unit na Thawal ler matina badi mungi mesina sinakre MSF mayalo sing pangtok ko pawgi mi phom amada lubasi president TS Sirajuddin na mama masa se aukiba Mars kontra dagi thiba khangnan lerpani makoi ani mangkhiba marilerna imung marung na MSF to wakalak padagi lubasi unit sing da paw fidur makoibu chirakibani hairi Thawal district ki MSF team amana Thawal bazar dagi pung 3 taba matamda hambagi paw pirapadagi MSF na hairi bangang ani asi graduate sing magwagi mama amadi complaint to riba mabukta
MSM na phangi haina nasi amadi leipang miyamgi mangda MSM khuchinajari Food Security Mission ki makada Manipur ki lawmis mi miyam da fogdi fanghanana ba madi ithai lakhong sengwat widamakta lisingni tara nithoi tarahom dogi oina lupa lakh lising machani tara taru dasmik ani nipal thadar ki haina Maoist Communist Party Manipur ki Secretary Publicity and Propaganda nonglei maite ki chirol mana hairi Selpham asi mapung phana sin nakre haina lisingni tarahom dogi me mapal da utilization certificate submit tokre masigi mathakta lisingni tarahom dogi tara marigo ina National Food Security makada lupa lakh lisingani chatru hena kaitharakre lisingani tara mari tara manga gi chaigi thorang matungina sahi asigi me kunma thoida lupa lakh lising machanga yang khimapal hena kaithopage ayaba pikre haina cherol sina khangalagli selana sinna kiba Agriculture Department ki chenaba music da lupa sina ming changlagani lupa sina sangsilak kadarba khongjang da lomi miyana sarugya biu hairi hojik sanawi pawmu lobisi Nasigi sanawi pawda football ASCY Yumnam Kunauna Ahum Suba Saipo Kapi Mapu Oikre Social Amenity Integrity and Prosperity Organization Saipo Hekak Mapal Awang Lekana Sinduna Mamang Thagi Tara Nepal ki Team Kunna Saru Yaduna Sai Program Sathar Kiba Ahum Suba Saipo Cup 7-a-side Village Open Tournament ngasi Rosin Kre Rosin Magi Thomda Works Minister K. Ratan Kumar Manipur Legislative Assembly Speaker T.S. Lokesor Amjugi President Wangkemsa Samjai ISTV Network ki Editor-in-Chief Rajendra Ningamba All India Radio ki Hana Joint Director Amba B.V. Sharma Amjugi Vice President Ratan Luang Editors Guild ki President MOB Ponofung Editor Rovindro Sangai Express Manipur Edition ki Editor Kogendro Komram Amadi Manipur Mail ki Editor Sanatom Bana Thorma Pusingoi ki Tournament sing si aroba numiki sanakibda ASCY Yumnam Kunauna SSC Sektabu goal ahum amada maithi piki ASCY Yumnam Kunogi goal sing do aisto mana tareswa madi yankhani to suba minita chanki atopa goal aduna Bitam Kumar na yankhai suba minita sanki ASC Sektagi amatangarab goal adu Boris na yankhai tres suba minita sanki bani tournament sing ahum suba position gi sanakibda Robin Jerina TZ PC Pukau Kabambo goal Taruk Ohumda Matthew Piki winner Robert Timda trophy Golden Palising ko runner Saptar Timda trophy Golden Palising Taramanga Om Supos da trophy Golden Palising Manga Amadi best discipline Timda trophy Golden Palising ani Thorma Pusing Kusinaki Bakhe Lampel Sana Kachel Amadi Lewa Lamding Mari Super State Level Junior Volleyball Tournament ki final the Thingargani All Manipur Volleyball Association being Makada Lamding Educated Welfare Association Lamding Kuman Temes Sinuna Association Asiki Volleyball Ground Team Nepal Nasaru Yaduna Mari Super State Level Junior Volleyball Tournament as Sani ki Baruwa League Master Bakhe Lampel Sana Kachel na UWPWC Usi Wabu Set Om Sinuda by TVPK All Manipur Football Association being Makada Manipur State League the Yawa Club Yauna Inter-district transfer in a Marini San Manumita Tuan district Amadi clubs in Sanari Nifu transfer in the apply to a cray. Thasi taret forward the Satagaba inter-district transfer Nasi Marini San forward Puna Sanaroi Marpudar Nepal apply to key. Tangwayban Athletic Union Sinuna Summer Vacation Marilena Sahi Taramari Makagi Nupamasa Amadin Pimasasi over football coaching program Pangtolagani Saruganimba football Sanarisina Thasi Tarama for Manunda admission Loranaba Tangwayban Athletic Union Secretary Nakangali. All Manipur Mentally Handicapped Persons Welfare Organization gave Mahiroi Chama Yankai Hanmada voting right Amasungatai Kudong Sabakaya Fangandre Haina Organization Secretary Y Ibe Saubina Ngasi Mongsanga de Labor Organization Sigi Chahi Pangtopa Sports Milki Manamatumian Topitomda Pen Fundo Cray Thasiga Madagi Marifawa Pangtokiba Annual Sports Milki Makotang Tarbasing the Manamatumian Topitorum Ama Mongsanga de Leba Mental Hongi Complex the Pangtoki Toromasida IMC Ward number 16 Councillor M. Subhachandra Organizing President R.K. Pramosija Madi Vice President L. Somorjit Amasung Pradhan Nungsi Reina Maruba Musing on Saruyaki Wangang Kibasina differently able Oiraba Musing Oina Center Masung Stena Sponsor Toba Scheme Kale Basu Madugi Kanaba Fuana Fangungamdri MG NREGA Amasung Put Security Act Makui Saktung Fangnar Bohona View Hiwa from Fongdonaki Tungda Tuan Ba events in the Makumatang Tarbus and Manamatum Sing in Toki. NIS 30 Sapeni Yamarueva Barak Tongi Yotki Tori Amadi Clam Yadabadi Miam Lantuklas in Towiadre
Jiri Bamlom Infal Tamna Lakpa, Gari Chomlom for the Pandun Lady, Hariba Gari Singadu Manunga, seeing Amadi Atim Portuba, Gari Yam Yauri, Nasinum Tildagi Yarataba, Tongasi Atumotum that Manipuri Chief Minister, Amadi Transport Minister, Wabitana, Wax Minister Oriba Dr. Kesra Tunkumar, Naming Chambiduna, Semanamga Pama, driver Madilam Madugi Miamna, Fundurli. Sahili sang sinamatamatanggi Sarkar National Highway si Fajana Sembi Dabadagi Amadi, Thong Siming Chambawat for the Gisatusa that Sauna upon Balakani, Lambi Thong si Senanba, BRO the Sinadun Lakpadunga si forward sale Yamna Tadarabasu, Karimata Kana Fungri, Ningsibay, Mamang the Su NS 37 Lariba, Makutonga si TDC na Ayama Selpam Podukuna Mioyak, Mating Luna, Semlin Kibidika House, Mapumpana Chatpayari Bani, Housing a Sigi, Angasagi Pau. ICR Lampel Party from Bapaugi Matung in Sigi Quidi Saba degree Celsius, Contramato Jasmine Apple, Quidi in Bat degree Celsius, Kunito, Nung Sitao, Ismaligichang, Eg the Chada, Mudanito, Nung Tilan Chada, Hum Doi, Nung Jugichang, Nil. Housing Aroba the Mropau, Mona. Irom Sanu Sarmila, Masama Tanta season about when they having Maralda trial July Tang, Teretaki Chataragani. Tourist destination nama winner nama pandam da semga sagli ba kaina ki siri Govindaji Tourist Complex Chief Minister Okrami Bobining Sinkre masung Health Sector da Nurse Haibasi Yangren Saruni haina Health Minister Punjata Tonsing na Haikre Hauziko in the ISTV News Matang Solution Direct Ming Tabrils Mokana Kurumjay